ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯈꯛꯇꯪ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯂꯪꯊꯕꯥꯜ ꯑꯦꯁꯤꯒꯤ MLA ꯀꯔꯝ ꯁ꯭ꯌꯥꯝꯅ ꯍꯥꯏꯈ꯭ꯔꯦ ꯃꯍꯥꯛ ꯑꯊꯨꯕꯗ ꯑꯆꯧꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗ ꯌꯥꯎꯔꯒꯅꯤ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ MLA ꯒꯤ ꯐꯝ ꯑꯁꯤ ꯑꯊꯨꯕꯗ ꯊꯥꯗꯣꯛꯂꯕ ꯌꯥꯏ ꯍꯥꯟꯅꯒꯤ CAFADꯒꯤ ꯃꯤꯅꯤꯁꯇꯔ ꯀꯔꯝ ꯁ꯭ꯌꯥꯝ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ LJPꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ MLA ꯅꯤ ꯃꯍꯥꯛꯀꯤ ꯐꯤꯔꯦꯞ ꯑꯁꯤ ꯈꯪꯍꯜꯂꯗꯨꯅ ꯀꯔꯝ ꯁ꯭ꯌꯥꯝꯅ हाइखी पार्टी होंदोक होंजिन तौबदा इकायबदी फावी अदुबु आई खक्तना लेबाकी थबक तौबा ngamnaktaba maramna tangai fadana miyamna yaba political party amada yaudaba yadabagi tangkak ama lakle masi political sense ni mamangda karam syam oina bot kakhibani party da yengduna kakhibanate english singani ga kungani thoidadi ꯂꯪꯊꯕꯥꯜ ꯑꯁꯤ ꯑꯍꯣꯡꯕ ꯂꯥꯛꯂꯒꯅꯤ ꯀꯔꯝ ꯁ꯭ꯌꯥꯝꯗ ꯀꯦꯟꯗ꯭ꯔ ꯈꯛꯀꯤ ꯊꯕꯛ ꯇꯧꯕ ꯅꯠꯇꯦ ꯑꯃꯁꯨꯡ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯃꯛꯇ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯦꯡꯕꯥꯡ ꯅꯤꯔꯛꯄꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ngasi numida waram phongkhiba tuwan tuwanba manipuri siphongsing amasum thokhiba thawdo wathoksingdigi maru oibe I pausing kongasaraga Manipur top channel gi maikeidigi myamna thamjagi ahanbada ngami singi fun pithoktrabadi sakaubu numit ki nga mera saruk yaroi November 3 tagi khongjang sangsilagani JC NCDC na piba ngami singi lupa crore samga kunga mapangi fun pithoktrabadi lakliba ningol sakaubu numita pangthokadaba nga merada saruk yadabaga loinana tha sigi 3 tagi khongjang sangsilagani haina JC of Fisheries Cooperative Societies of Bisnupur Kaksing Imphal East Imphal West District ki maikeidigi phongdorakli ngasi Manipur Press Club ta pangthokpa pawgi mifam amada JC gi Joint Secretary Moirangthem Santana hai kumja English ngani ga kun amadi kunga mathoigi NCDC na leba sigi ngami singda thadakhiba lupa crore samga kunga mapan athuba matamda thadokphinaba JC gi August ki sachet kunga mathoida CM Beren unarure माना कैबिनेट पुथोकनी हाइबगी थाजबसु पिरखी अदोबु नुमित अदुदगी ngasi phawba कैबिनेट famdana leiri loinana board me yaukshilakpana phanasi pithokpa yararoi haibagi pakhatpasu leire marasida ningol sakobigi nga melagi thoramda saruk yabiyu hairakli adobu November gi sachet mari phawbagi manungda senphamasi pithok piraktaba taragadi November gi sachet tarukta pangthokkodoriba nga gi mela sida JC na saruk yaroi November 3 tagi JC na khongjang changsilagani haina sufungdoki haidi atopa paw manamo dukan singda pot ki mamal arumba sek tawba hore PPCA Protection and Preservation Committee Manipur PPCM na hana khangan khibagi matungina ningol sakaubagi pot lairiba singda namthak tawdana dukan singna pot ki mamal khangdokpa amadi arumba suba sudaba sing sek tawba amadi yengsinbagi thabak ngasidagi hauri haina PPCM gi sirol haidi sirol sin hai ahoba numita Imphal gi thangal kaithel alugali ariba assembly lambi hau kaithel dharmasala amadi Thawal district ki Thawal kaithel da dukan phamliba sing gi arumba suba sudabi yengba pot ki mamal miyam khangna thetanba mamalda napthok napsin tawba asina singmani Thawal kaithel dadi might sizinaduna consumer gi matangda meeting su pangthokhe loisilakpada kaithel phamlibi ima singda su mark sizinana ba lamna phawanba po leiba laktiba singsu lenga ki satna kanglon ngakpinaba appeal tokhi haina su phungdorakli atopa paw manamo Manipur gi CEO na special summary revision haudokre Manipur gi chief electoral officer CEO Rajesh Agarwal na special summary revision SSR haudokle haina lamphel pata leiba CEO office ta pangthokpa pawgi mifam amada official oina lakthokre haidi thauram aduga mari leinana CEO Rajesh Agarwal na hai sathagadoriba campaign asi CAC gi November 13 da lusinjani SSR gi parade asigi manungsana akhanaba campaign mari tha sigi sachet taraga homdoi taraga mari tara kunga taret amadi kunga nipana pangthokani haidi boot level officer BLO sing masa ga mari leinaba station singda makhal khudingi inquiry anoba registration amadi atopa electoral roll gi issue singi damak saruk yagani haidi akhanaba campaign asigi manungsana electoral roll da anoba naha oidiba voter singi khwaidigi yamba masing adu
ꯐꯪꯅꯕ ꯆꯍꯤ 19ꯒꯤ 28 ꯐꯥꯎꯕꯗ ꯂꯩꯕ ꯚꯣꯇꯔꯁꯤꯡꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯗ ꯃꯔꯨꯑꯣꯏꯕ ꯃꯤꯠꯌꯦꯡ ꯊꯝꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯎꯔꯤꯄꯣꯛ ꯀꯦꯟꯗ꯭ꯔꯗ ꯃꯍꯥꯅꯟꯗ ꯅꯣꯡꯂꯦꯄꯝꯒꯤ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯂꯝꯐꯦꯜ ꯄꯥꯠ ꯀꯟꯗꯨꯅ ꯈꯨꯁꯦꯝꯒꯤ ꯏꯁꯤꯡ ꯏꯆꯥꯎꯗꯒꯤ ꯉꯥꯛꯊꯣꯛꯀꯅꯤ ꯂꯪꯒꯣꯜꯁꯤꯡꯗ ꯔꯣꯞꯋꯦ ꯁꯦꯝꯒꯠꯀꯅꯤ ꯃꯍꯥꯅꯟꯗ ꯂꯥꯛꯀꯗꯧꯔꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯂꯝꯐꯦꯜ ꯄꯥꯠ ꯀꯟꯗꯨꯅ ꯈꯨꯁꯦꯝꯒꯤ ꯏꯁꯤꯡ ꯊꯣꯛꯍꯜꯂꯤꯕ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯅ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯎꯔꯤꯄꯣꯛ ꯀꯦꯟꯗ꯭ꯔꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯏꯟꯇꯦꯟꯗꯤꯡ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯤꯕ ꯃꯍꯥꯅꯟꯗ ꯅꯣꯡꯂꯦꯄꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯎꯔꯤꯄꯣꯛ ꯀꯦꯟꯗ꯭ꯔꯗ ꯃꯍꯥꯅꯟꯗ ꯅꯣꯡꯂꯦꯄꯝꯒꯤ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯍꯥꯏꯕꯁꯤꯗ ꯄꯥꯎꯆꯦ ꯑꯁꯤꯒ ꯑꯈꯟꯅꯅ ꯎꯅꯕ ꯑꯃꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯌꯨꯊ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕ ꯃꯍꯥꯅꯟꯗ ꯅꯣꯡꯂꯦꯄꯝꯅ ꯍꯥꯏ ꯎꯔꯤꯄꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯃꯥꯏ ꯄꯥꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯈꯤꯕꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯄꯥꯏꯈꯠꯄꯤꯔꯝꯗꯦ꯫ ꯃꯤꯌꯥꯝꯗ ꯃꯈꯣꯏꯗ ꯆꯥꯎꯅ ꯊꯥꯖꯕ ꯊꯝꯗꯨꯅ ꯃꯥꯏ ꯄꯥꯛꯍꯟꯈ꯭ꯔꯕꯁꯨ ꯚꯣꯠ ꯀꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯃꯗ ꯎꯔꯤꯄꯣꯛ ꯀꯦꯟꯗ꯭ꯔ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯀꯦꯟꯗ꯭ꯔ ꯑꯣꯏꯔꯝꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯟꯊꯅ ꯌꯦꯡꯕ ꯀꯦꯟꯗ꯭ꯔ ꯑꯣꯏꯔꯛꯂꯤ꯫ ꯃꯤꯍꯨꯠ ꯑꯣꯏꯈꯤꯕꯁꯤꯡꯅ ꯃꯁꯤꯒꯤ ꯊꯥꯛꯇ ꯊꯝꯕꯤꯔꯝꯕ ꯑꯁꯤꯃꯛ ꯀꯦꯟꯗ꯭ꯔ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯍꯥꯏꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯀꯦꯟꯗ꯭ꯔ ꯑꯁꯤ ꯏꯝꯐꯥꯜꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯂꯩꯕ ꯀꯦꯟꯗ꯭ꯔ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯂꯝꯂꯥꯏ ꯁꯥꯕꯝ ꯂꯧꯀꯣꯜ ꯋꯥꯍꯤꯛ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯂꯧꯃꯤꯁꯤꯡ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄ ꯉꯝꯂꯔꯣꯏ ꯆꯍꯤꯁꯤꯒꯤꯗꯤ ꯂꯧꯄꯨꯁꯤꯡꯗ ꯂꯧꯁꯥꯜ ꯇꯝꯖꯔꯔꯣꯏ ꯆꯍꯤꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯌꯨꯔꯤꯌꯥ ꯍꯥꯔ ꯐꯪꯗꯕꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯝꯂꯥꯏ ꯁꯥꯕꯝ ꯂꯧꯀꯣꯜ ꯑꯁꯤꯗꯁꯨ ꯆꯥꯗ ꯃꯧꯗ꯭ꯔꯥ ꯋꯥꯍꯤꯛ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯂꯧꯃꯤꯁꯤꯡ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅ ꯆꯥꯊꯣꯛ ꯄꯨꯊꯣꯛꯄ ꯉꯝꯂꯣꯏꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯕꯒ ꯂꯣꯏꯅꯅ ꯂꯧꯁꯥꯜꯗ ꯂꯧ ꯎꯖꯔꯤꯕꯁꯤꯡ ꯂꯧ ꯃꯄꯨꯁꯤꯡꯗ ꯆꯍꯤꯁꯤꯒꯤ ꯐꯧ ꯇꯝꯖꯔꯔꯣꯏ ꯍꯥꯏꯅ LSIC ꯀ꯭ꯂꯕꯀꯤ ꯆꯦꯔꯣꯜ ꯑꯃꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯂꯧ ꯎꯖꯔꯤꯕ ꯃꯤꯌꯥꯝꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯊꯩ ꯂꯧꯈꯣꯡ ꯂꯩꯇꯕ ꯀꯨꯝꯒꯤ ꯅꯣꯡ ꯃꯇꯝ ꯆꯥꯅ ꯆꯨꯈꯤꯗꯕ ꯃꯇꯝ ꯆꯥꯅ ꯍꯥꯔ ꯐꯪꯈꯤꯗꯕꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯝꯂꯥꯏ ꯁꯥꯕꯝ ꯂꯧꯀꯣꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯥꯗ ꯃꯧꯗ꯭ꯔꯥ ꯋꯥꯍꯤꯛ ꯇꯥꯁꯤꯜꯂꯛꯇꯨꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯂꯣꯏꯅꯅ ꯐꯧꯊꯣꯛ ꯂꯩꯇꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯃꯁꯤꯅ ꯂꯧꯁꯥꯜ ꯇꯧꯖꯔꯤꯕ ꯂꯧꯃꯤꯁꯤꯡꯗ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯑꯣꯏꯍꯜꯂꯦ ꯃꯔꯝ ꯑꯁꯤꯅ ꯂꯧꯁꯥꯟꯗ ꯂꯧ ꯎꯖꯔꯤꯕꯁꯤꯡ ꯑꯃꯗꯤ ꯂꯝꯂꯥꯏ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯥꯏꯗꯤꯌꯦꯜ ꯀ꯭ꯂꯕꯀ ꯄꯨꯟꯅ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯗꯨꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯂꯧ ꯃꯄꯨꯁꯤꯡꯗ ꯂꯧꯁꯥꯜꯒꯤ ꯑꯣꯏꯕ ꯐꯧ ꯑꯗꯨ ꯇꯝꯖꯔꯔꯣꯏ ꯍꯥꯏꯅ ꯂꯧꯁꯥꯜ ꯑꯄꯨꯟꯕ ꯂꯧꯃꯤ ꯑꯃꯗꯤ LSIC ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯪꯍꯜꯂꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ BJPꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯁꯤ ꯃꯤꯌꯥꯝꯅ ꯈꯪꯉꯤ ꯂꯣꯀꯦꯟ ꯃꯅꯤꯄꯨꯔꯗ BJP ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯗ ꯈꯨꯠꯇꯤ ꯌꯥꯎꯗꯅ ꯇꯤꯚꯤꯗ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯉꯥꯡꯂꯤꯕ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯍꯩ ꯂꯥꯛꯀꯗꯧꯔꯤꯕ ꯁ꯭ꯇꯦꯠ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯗ ꯐꯪꯂꯅꯤ ꯃꯈꯣꯏꯅ ꯑꯣꯏꯗ ꯄꯥꯗꯕ ꯀꯌా ꯂꯥꯎꯔꯤ ꯈꯣꯡꯂꯤꯕꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯏꯉꯥꯟ ꯉꯥꯟꯅ ꯎꯕ ꯐꯪꯉꯤ ꯍꯥꯏꯕꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯄꯔꯥ ꯑꯣꯏꯅ ꯇꯝꯕꯤꯔꯒꯅꯤ ꯍꯥꯏꯅ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ N ꯂꯣꯀꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯀꯦꯟꯅ INCꯗ ꯌꯧꯔꯛꯈ꯭ꯔꯕ ꯑꯣꯜ ꯏꯟꯗꯤꯌꯥ ꯇ꯭ꯔꯤꯅꯥꯃꯣꯜ ꯀꯣꯡꯒ꯭ꯔꯦꯁ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯍꯥꯟꯅꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯖꯀꯨꯃꯥꯔ ꯄ꯭ꯔꯤꯌꯣꯕ꯭ꯔꯥꯕꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝꯅ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝꯗ ꯄꯥꯎꯈꯣꯜꯂꯣꯏ ꯑꯣꯏꯔꯤꯕ ꯃꯤꯍꯨꯠꯁꯤꯡꯅ ꯃꯆꯤꯟ ꯊꯤꯕ ꯅꯝꯊꯥꯛ ꯇꯧꯔꯕꯗꯤ ꯃꯗꯨꯒꯤ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯁꯨꯡ ꯄꯥꯎꯁꯨ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯦꯟꯕ ꯍꯦꯗꯂꯥꯏꯟꯁ ꯈꯔ ꯃꯔꯨꯑꯣꯏꯕ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯥꯎꯃꯤ ꯐꯨꯔꯒ ꯃꯤꯌꯥꯝꯗ ꯃꯈꯣꯏ ꯆꯦꯟꯅꯗꯦ ꯍꯥꯏꯖꯤꯜꯂꯦ ꯂꯥꯟꯈ꯭ꯔꯕꯗꯤ ꯂꯥꯟꯈ꯭ꯔꯦ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯖꯧ ꯑꯣꯏꯗꯕ ꯉꯥꯡꯕꯤꯒꯅꯨ BJP ꯑꯃꯔꯣꯝꯗꯅ ꯆꯦꯡꯒꯨꯝ ꯊꯥꯕꯒꯤ ꯃꯇꯥꯡꯗ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯐꯣꯡꯂꯤ ꯑꯃꯔꯣꯝꯗꯅ ꯃꯣꯜꯅꯣꯏꯗꯁꯨ ꯆꯥꯕꯪ ꯀꯨꯠꯀꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯐꯣꯡꯂꯤ ꯑꯃꯔꯣꯝꯗꯅ ꯀꯣꯡꯒ꯭ꯔꯦꯁꯀ ꯂꯧꯇꯨꯅꯕꯅꯤ ꯍꯥꯏꯕ ꯇꯥꯛꯄꯅꯤ ꯗꯣꯛꯇꯔ ꯑꯀꯣꯏ ꯁꯅꯥ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯂꯩꯔꯒꯗꯤ ꯃꯔꯛ ꯊꯠꯅ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ and thank you